Yairipok Keithel Keithel asigi Akoibada business macha-macha touriba meeyam da lamdam asigi togan-tonganba lup kayana puba thangba ngamloidaba demand kaya tourakpabu yaningdaba phongdoktuna Yairipok Shop Owners Welfare Association ngasi ayuk anganbadagi Yairipok Keithel da General strike chathaba Houkhre. General strike asina maram oiraga Yairipok Keithel animakta potpam phamnakhide amadi dukan sing thong lonakhi. Yairipok Keithel fauduna lakpa makhal amatagi gari sing General strike asibu sogatpa singna lambi thingduna chathankhide. General strike aduga mari lainana Yairipok Shop Owners Welfare Association gi Secretary KH Suratna hai kumza listing ani kulhumdoi gi May 3 dagi irang thokpadagi ngasi faubada Shop Owners Association na lamdam asigi togan-tonganba organization singda angamba mating pangduna lakli amati makhatana su pangkhigani adubu puba thangba ngamloidaba demand kaya leptana tourakpa asida pendabadagi matam Kaktaba general strike ki khongjang asi changsinbani organization singda singnaduna atamnana haiba natte tawbatabu meeyam asuk wanaraba tanja asida puba thangba ngamloidaba demand kaya tawrakliba ase makhatana tawbigano masida lengakna su mityeng changbiu haina mahakna phongdokhi. Mamangi sahi 2023 dagi hawraga hawjik fawbada any organization khudmakta Shop Owners Welfare Association na mateng pangduna lakli makha tabasu admak pangkhigani adutabu puba thangba ngamloidaba polumsing association asida haibirakpana maram oiraga aikoi ngasidagi hawraga Yairipok bazar asi general strike makha tana admak chathajagigani aduga hawjik leibiriba Manipuri lengangasu sigumlaba tanja asida miyeng changbinaba association gi maikadagi ningsingjari aduga aikoi leibiriba organization khudimanasu praja gi khanbiraga puba thangba ngamloidaba polumsing asi makha tana intanaba apil tawjari aduga aikoi organization khudimata atamnana amata haijaba nasate sigumlaba wanaraba tanja asida leiba organization khudimana sigumlaba praja gi awabase amutang yinbiraga puba thangba ngamloidaba polumsing asi handokpiyo haiduna Shop Owners Welfare Association gi maikadagi khanganjari.